ngasi ayu phone ki batuan tuan ba manipuri si phone sing digi maru oi bi pau sing khong ga charaga manipur top channel gi mai ke digi myam da thamjigi han bada nung na thom bada sire ngarang nung thil pung ohum rom tarak pada nungba sub division gi thinga khulda village ship amari secretary ani gi marak ta ungkhat narak pada gi khut yaw narak tuna nakal ani gi miyoi sing nung na thom narak pada gai swak lu kamai sai kun ga manga apokpa poksam ding kauba Thinga khulgi naha ama sokpadagi imphal laikanana ba purak pada lambi da laikhidre haina paw mana makhatari yamna thamoi sokpa paw mana covid center digi research tarokhibi nupi ama mayum yorok pada siri tabada nuaita ba thawdo ama covid 19 positive oibadigi lamboi khonang khongda leiba covid care center da leiruraba matung masada kari su tawraktre haiduna center asidagi research tarokhibi nupi ama mayum yorok pada ikan kanadana laikhidre thawdo sing asi nungthil sagolban salam laikai maning leirak thokibane laikhidrabi nupi adugi maming pangaijam Sarat Purnima sei khumdraga manga mapuroiba jamini kawe thawdo asigi matangna sagolban salam laikai gi citizen development committee gi publicity secretary su odiba sagolban salam laikai covid 19 task force ki convener Nelson salam na phungdorakibada laikhidrabi nu PSC me kunga mari english ngani ge kunga mathoida laikai sigi community hall pangthokiba RAT test positive oirakpadagi lamboi khonang khongi covid care center da leirakibane adubo ngasi nungthul ma ki masala kari su toraktre haiduna center asidagi research toroktuna mayum da halakibane mayum yoraba matungda iru maitha lujaduna numidangi sak insang gi damak thorang toba hawgolakpada khanghauduna laikhidabani hairi ma ki mapuroi bisu positive oiruraba matungda ngasi ma ka punna research torokhibani haina spouse na pali atop pawmana Samarjit okpagi thawdok ta siena ba anina high court ta bail piyu haijarakle kanguzam karnajit ki case ta siena ba miye ni pharaga police custody da remand laukre Mars kunga mapan English ngani ga kunga mathogi nungthil pung aniga minute tararom tarakpada NIA gi official sina narengbam Samarjit pu Imphal airport ta purakibada Samarjit na ye phare long live Samarjit amasum kanglai pakna ye phare haiduna laurubagi mayukta singjamai police station na register tawduna lokhatkiba case amaga mari leinana miyoi mapan phagatkibagi manungna yawkiba Samarjit ki mayamba narengbam Bisorjit sayyankhai manga apokpa lekidraba en Gogendra Kumar Sagolban Tera Lakrokpam Laikai amasum Assamgi Hilakandidagi housing na lamboi khonang khong veterinary marakta leiraba mayang lambam tolenjau sayyankhai manga apokpa lekidraba em kaunung zauna makhoi anibu case asidagi bail pibinaba High Court of Manipur haijarakle makhoi anigi bail application sing mathang sin number 19 of 2021 amasum 18 of 2021 adu ngasi High Court of Manipur gi Justice Ahantem Bimol gi bench na lakhotuna khanakre ko na bail matter sing asi lakhotuna khanarakpada petitioner sing gi Mekeda Council L Birzit na lepki ko na petitioner council gi wafam sing taraba matuna bail application sing asi gi respondent sing da sayol ani gi manung na pakhom pirakadaba notice sing issue tawki lonana matter asi amu hana khanana bagi damak tha sigi kunga matoida list tawnaba khangan khibaga lonana marak sida respondent sing gi Mekedi gi bail objection report sing su submit tarokna ba direction pikhi Panmayabani Imphal airport ki thawdo adugi matang singjamai police na fagat khiba apunma miyoi mapan gi manung na tare na chief judicial magistrate Imphal West na bail pikraba matungda N Samarjan amasum M Tolenjau gi bail player singmuna reject tawraga judicial custody da remand tawduna thambakibane Sairak sidami ani sigi Mekedi session judge Imphal West ki court su amuhana makhoi ani bu case asidagi bail pibina ba haijarakrabane dubo session judge Imphal West A Guneshwarna makhoi ani gi bail matter sing adu mamang thagi kunda hearing pangtholaga tha adugi kunga mapan laukthokiba order da makhoi ani maki bail application sing reject tawkhibane masigi matuna miye ani sina case asidagi bail pibina ba High Court amuhana prayer torokhibani amaromda Porampat police station lakhotpa case kharaga mari leinana mamang thagi kuntra da police station asigi SDPO M Suresh na lusingba team amana Delhi police ki special team amaga khusamnaduna Noida dagi pharaga Imphal purakhiba kanguzam karnajitpu tha sigi taret phawba police custody remand lauduna wangpang satharinga gi serakta mahaka punna thabak tawminarambani haiba miyoi anisu phagalaba matungda court puthoktuna police custody remand lauthakre phagalabasing adudi khurai lamlongdagi Oliver Moirang Themsai kunga taret apokpa M Jelangamba amasum Thawbat Laisang Themgi Thawdam maning laikai dagi Thawdam ongbi binarani sahi
kunthraga taruk mapuroiba ibomsane hari makhoi anisu chief judicial magistrate Imphal East ki court puthoklaba matungda mathangsina tha asigi taret amasum hayeng phawbagi oina police custody remand lauthaduna wangpang tawbagi thabak chathari haina supali atopa pawamana negative certificate paidrabdi workshop pharmacy hangba yaroi curfew manungna miyamgi awaba kokhananaba district khudingmakta pharmacy workshop dukan makhal khara hangmagi ayaba lenga pikhiba singda mathau tawriba mipung khudimana covid negative oibagi certificate paidrabdi dukan hangba yaroi haina Imphal West district magistrate na thokpa order amana phongdorakli order aduna hai lenga ayaba pidiba matam singda dukan hanggadoriba dukan mapusingna covid license sandokpa thingnana bagidam makhoi bu section na lehenba mathoktai maram aduna pharmacy workshop amadi lenga ayaba piraba dukan singi mapusingna covid test takthokuna lakliba June 9 phawbagi manungda covid 19 negative certificate paigadabani loinana police amadi district administration na yengsinba lakpada negative result gi certificate utpangamdrabadi dukan hangbagi ayaba kakkani hainasu makhatari Pao Likhun amana hai COVID-19 gi laiset asi miwe amadigi atopa miwe amada pangsanda sandokpagi phibam lairibasi laksinanabagi dama curfew thugaiduna lambi tholakpasing pharaga test tawbada positive oiramba miwe kayamarum thinare masida chunatana lambi gi mataida laphoyon bi anishu masada karimata layong uthoktana positive oiramba thenakre masidagi hendokladuna pauna thangal kaithiel posai thangdok thangjin tawba miwe kharasu random mass testing tawbada covid positive oiramki Pauna Bazar amasum thangal kaithil tangai fadaba polam sing yoliba mioi kyas positive oiramba yabi go oithokpa leibana makhoi tangai fadana test tawdaba yaraktabani thajaba yaba mafamdagi phangba paun hai dukan famlibisingna covid test amuk tawraga madugi negative certificate na makhoi adum dukan phamba yagani haibel leiroi makhatana numit kyani leiraga amuk test tawgadagi haibedu mari leinaba authority na lepkani amas makhoi da matam sana khangalakani haina supali Mass testing the Imphal West Samaga Taraganito East Maudra positive oiba thingnare Manipur mass testing sa thabda angang taret positive oiba thingnare Manipur COVID-19 laisa laksinana balaikai lekai gi club singa khusamnaraga sa thariba COVID-19 mass testing gi khongjangda Imphal West miyoi Samaga Taraganito amadi Imphal East miyoi Maudra positive oiba thingnare Namit marini sa tharakiba mass testing asida sahi nauriba angang taret positive oiba thingnare press na phangba report ki matung ina ngasi Imphal West ki mafam kunga matoida sadakhiba COVID-19 mass testing da puna miyoi lising ani ga samaga humdraga humdoi test tawda miyoi samaga taraga nitoi positive oiramba thengnakhibane haina supali amaromda PM sairubagi lakhotkiba sedition charge ko na kakhre Prime Minister Narendra Modi ki mayokta wangang loi habigi wahauda Uttar Pradesh lengakna veteran journalist Binod Duwagi mathakta lakhotkiba sedition charge adubu Supreme Court of India na kakkibaga loinana laiba asigi paumising gi mathakta lengakna lakhotpa sedition charge singdagi paumising safaragani Supreme Court of India na case adugu mari lainana pikiba yathang adubu laiba asigi khwaidagi wangba thakki paugi loop ama oiriba Editors Guild of India ECI na taramna okre haina paw mana pali atopa paw manamo oxygen pidabadagi anaba laikidabani Premlata JNIMS hospital na matam sana oxygen pidabadagi aihaki ipanupa laikidabani asiguma thawdo asi amu hana thowanbigano haina JNIMS covid ward ngarang laikidraba hawba marak kaisam lekaidagi masagi sai humphugani thoi suraba nupa amagi masi khongdram Premlata na phungdorakli JNIMS ta miyoi du laikidabagi matangna Premlata na pausi esida hai miyoi si hana khumalampak balbawon da leiba covid care center amada lairakibani madugi matung tarakpada miyoi du me kungani thoida JNIMS ki covid block 3 da admit tawkhi madugi matung tarakpada me kungani pa na test tawpada negative oirakibani hari adobo anabasi oxygen leptana pibagi tangai phadaba leibana hospital asida lairakibani madugi matung tarakpada June amagi Ayuktagi hauduna anaba asi ningsha honba warakpadagi mari leinabasingda report tawki hari namit asigi athengbuda mai laktabadagi central line da oxygen piba lepkhibadagi anabagi haksangi phibamda ahongba lakhi central line na mai mutpa asina oxygen gi tangai phadaba anabasingda mayoknariba khudong sadaba asi yenglaga madugi sarak adu menkhatnaba B type oxygen cylinder ama pibinaba haibada matam sana pibikhide haina maral sikhi mana hai hiramasigi matana covid control room da wari sanabadagi JNIMS ki MOS ki number pibiraktuna haijabada MS na nungsibibaga loinana maakna soidana pinabu khonagani haina thajaba pirakhi adubo anabagi mateng pangnibi laikhidraba miyoi sigi
Machanupina D-type oxygen cylinder pibinaba mari lenaba staff ta haijarubada lupa songa piyu cylinder pige heraki haina maral shiri mana hai me anigi ayuktasu JNIMS ki MS ta oxygen pibidre haidana wakat pada MS na masamak salaga soidana pihalage haina pakom piraki anaba dugidama MS na lokiba thaudang adubudi thagat li haiki adubu June anigi numidang wairam athiengba phawbudi oxygen cylinder pibikidi haiki adomenama June ahungi athiengba Ayukta oxygen cylinder pirakpa matamdadi anabagi phibam aroiba tangkakta laiki miyoe du ngarang nungthil pung amaga minute 10 taba matamda laikhidabani haina Pao-Premlata na phungdoki mahakna hai miyoe bigi punsi kannanaba laidiba hospital amana anaba amana oxygen gi awaba laiba matamda mateng pangbinabada haijabada tabi khidabagi amadi thausa khidabagi mahaki Maupa du laikhidabani haina maral siri asiguma thausadabagi thokpa thaudo asi amuk hana thwandanaba laingana miyeng changhaningi asiguma section ba watpagi thaudo asi makhatana amuk hana thwanbiganu hainasu laingakta appeal tokhi hiramasi gi matangna JNIMS ki authority ga wari sanana bhonabada paw fawnaba phangkhidi hainasu pali amaromda class 10 12 exam cancel toroba yana leire Board of Secondary Education Manipur Bo Semamadi Council of Higher Secondary Education Manipur ko semna loba class 10 amadi 12 examination sing sayesi gi oinadi covid ki license asina maramoiduna cancel tawraba yana leiri haina thajabi aba mafam digi phangba paw amana hairi paw sina makhatana hai leba asida hojik mayong nariba covid 19 gi ani subu web asina maramoiduna CBSE na loba class 10 amadi 12 ki exam sing cancel tawraba matungda state asigi oinasu Kosem amadi bosem na lobe exam sing cancel tawba natragana tawdaba haibisigi matang na ngasi state asigi education minister S Rajena mifam ama pangthoki Sarva Shiksha Abhiyan gi conference hall pangthoki ba mifam adura desam MSFM su KSA su AIMS achum SSUM na singu Manipur gi maming lairaba mahairoi lup singi lusingba sing private school association singi thaupu sing amadi private guardian association singi mihut kayana saru yaki haiki mifam adura saru yaki ba mihut singna handaki sai asigi oinadi covid ki phibam asigi yenglaga examination sing asi cancel tawna ba wafam pukhatna rakhi mahairoi lup singi maikedi karigumba exam asi cancel tawduna mahairoi sing asi promotion piba tarabadi karamba criteria da pigedabagi amadi makhoigi mathakta mahai tambagi admission na karam mongda tawgadagi haibana singba chap chaba kangnon adu June gi thakai phawbagi manungda laingakna lepinaba taksinki loinana hanadagi sathaduna laklebe academic calendar asi kaidanaba mairoi singbu online gi kuthangda mahai tamhananaba wafam kya su pukhalakhi hairi Masida Minister gi maikedi gi mahairoi lup amadi tuan lup singna pukhalakliba wafam asi taramna okhibaga loinana lainga ki maikedi gi examination asi cancel tawbigi sabsabu official oiba order ama thoknaba chief minister ga tanaragi haina phungdoki adumapo lainga ki oiba sabsaba yathangmakti thokpa leitri haina paw sina pali paw simarak thana state sigi wangmara thokpa paw khara myamna thamjage PM Modi hatnaba kihalakpa naha ama phakre Prime Minister Narendra Modi hatnaba kihalakpa telephone call ama tawrakiba matungna Delhi da masagi se kunganithoi suraba naha ama phakre Salman kawi haiba miyaiduna hat kani kihanba warol adu phongdoktuna ngarang numidang police ta phone tawrakibani haina police na haki ngarang nongpok Delhi gi Khajuri Khas Police Station gi policemen singna mahakpu pharaba tungda haujuk Delhi Police ki senior official singna Mahak Wangpong Sathari Police na Wangpong Satharakpada Salman gi mathakta case kaya marum lay amasum mahak bail la thoktuna laibani haibasi police na khangmangam khre mahak na kihanbagi telephone tawkhibadu mahak jail da amuk hana lainabagi ni haina mahak na police ta phongdorakhi hairi haukiba saigi January da Prime Minister Narendra Modi amasum Union Home Minister Amit Shah da hatkani haina kihalakpa singi damak miyoy amasu phakre mahak na Citizenship Amendment Act CAA amasum National Register of Citizens NRC thabak pangthokpagi mayokta online da messaging thagalakhibani haina police na makhatakhi amaromda Madhya Pradesh da Dr. Lising Ahumram resign tawkhre Madhya Pradesh High Court na sagol senumita state aduda strike tawriba junior doctor sing pung kungamari gi manungda makhoi gi mathauda hanjinaba pawtak pikhi amasum protest tawriba medical sing aduna madugi mayokta laikhi amasum makhoigi phamsingdagi Dr. Lising Ahumram na resign tawkhre amasum court ki directive adu makhoina singnagani lakthokre
ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯔꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯀꯣꯔꯠ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯇꯔꯨꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔ 3,000 ꯔꯣꯝꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯐꯝꯁꯤꯡꯗꯒꯤ ꯉꯔꯥꯡ ꯄꯥꯛꯇꯛꯅꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯡꯒꯤ ꯗꯤꯟꯁꯤꯡꯗ ꯃꯈꯣꯏꯒꯤ ꯔꯤꯖꯤꯒꯅꯦꯁꯟꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ MPJDA President Dr. Arvind Minana haiki ninthukaba numitagi haukiba strike adu demand sing phangdriba phawa makha sathakigani haina makna so haiki junior doctor sing aduna stipend hengat hanba amasum kariguma makhoi amasum makhoi imung manung sing COVID-19 na narakpa thoklabadi lemna layengna ba yauna demand kya marum government ta tanki haina sufungdorakli atopa pawamana just ta sendal langsinba miyoi tha taraga nipan kasum sangda thajinkhre matam sangna maki case panduna leibigi matangna ningba kaibadagi English ni taraga ni thoida high court judge amada maki sendal sing langsinbagi dama Gujarat ki Rajkot district ki sayon miyoi amabo Ahmedabad leiba magistrate court amana tha taraga nipan gi serak piduna jail thajinkhre Mirzapur rural court ki zip judicial magistrate BA Dadalna ngarang sakul sinumita Baban Das Babajibu Indian Penal Code ki section 357 ni makada maral fangne lathokibani haina supali loisilakpoina atopa pawkhara henari bo ain yoeba sairak phangna ba thabak paikhatkani irabot wangkhai gi hanagi MLA Okram Henry gi matamda sahi mari hena center gi pirakpa sakthung beneficiary singda mapung phana phangan khidi haibigi maral siraduna beneficiary singi ration card matam sangna paisinuna thamba amasum lana sizinaba singi mathakta ain yoeba sapsabi action phangana ba thabak paikhatkani haina constituency sigi MLA yungkham irabona phungdokre ngasi MLA irabona thadorokpa ma ki video release amada hai hauji constituency asigi miyamna COVID-19 laisit asigi manungda seng phangnadabagi khudong sadaba ama mayoknari masi maru oina mahana miyamgi mihut ama oina thau pudringai mamang hokhiba sahi mari hena hanagi MLA o henari asina tawramba aranba sing aduna thokwanmani English singaniga kungi March kunga mathoi fawbada lairamba AAY amasum PHS card masingdagi English singaniga kunga mathoi April fawbada yamna hantarakki card masing hantarakpa sina maram oiraga constituency asida lairiba voter khudingmakta seng kg manga phanghanba taragadi ahenba seng kg kunthraga samga kunthra tangai phadi haina irabona phungdokli ration gi sakthung hantarakpa si maru oina card paiba member singna matam sana renew tawdaba card renew tawnaba haiduna government na hairiba lupa yankhai digi hena agency na lupa sama ga yankhai fawba lauduna namsinduna thamba pithokpa matamda card adu satnaba yadraba matamda pithokpa card sing adu satnaba yaba matamda mari leinaba agent singna card sing adu gi phangpham thokpa seng sak matpanani PMJKAY scheme gi makhara lemna phangadaba seng sak sing AAY amasum PHS beneficiary khaktana phangadabani haukiba sahida PMJKAY gi makhara April English singaniga kundagi November English singaniga kun phawbada haibadi thanipan gi sakthung asi mafam kharadi anirak aduga mafam kharadana ahumlak pikhi haina BJP gi MLA asina phongdorakli constituency asigi ration card beneficiary ama oiriba ningthaujam menkana haukiba English singaniga kun April thadagi horaga thanipan gi sing hawai phangnabasing adugi manungda mahak yauna mi kya leiri hanagi MLA Henry na beneficiary singda sing hawai suna pikhi hairabadi mari leinaba document puthokpiu card update tawbaga mari leinana miyamdagi lawkhiba senpham gi matangda mayek singna singdokpiu haibo wafam thamlakli hainasu pausna makhatana spale loisilakpoina pawngatang miyamda hapsaramge Mexico da angakpa kom ama leptana pakthorakli Central Mexico da leiba labu amada sapsaba maram khangdokpa ngamdriba thawdo am oina ising yawba kom ama leptana pakthorakli haina local authority singdagi pauna haidi Santa Maria Zacatepec khungangda kom adu ihan hana thengnaba matamda meter 5 dama konki madu haujikti meter 93 rom kole haina local civil defense ki coordinator Ramibes na phungdokhi haukiba thangzu numita yumbu aduna ahauba makhol ama tai haina tholaga yenglubada kom adu thengnakhibani haujikti yumsu namthakhiba yabagi akiba leire hairi kari maromgi damak leibak namthabagi thaudok thoklibano haibadu thijinbagi thabak sathari Mexico National Civil Defense na di lainungi ising sienbadagi
Laibak Sientaduna, Kom Sabu Oigani Haina Tazaba Pundoki, Komasi, Lubagi Sangasi, Meter Kunlom, Oigani Suhadi, Santa Maria, Zakate Peki, Nongsup Lom the kilometer, Yankaisa Lagalaiba Mapamda, Popo, Kate Petal, Volcanogi Lady, Mapams the Lady Leba Asi, Volcanogi, Wood Amasum, Volcanogi, Mati Makumna, Ayama Uina Taubani Suhadi. US Geological Survey na Fundo Kibigi Matungina Asumna Kom Simlak Pasi Lainungi Ising Unglaktuna Laimagi Nung Langoigi Saru Kinta Hanbadagi Tui Sohadi Mexico gi Komasigi Matanga Tizin Humzin Magi Tavok Satariba Amasu Karimata Tambangam the Maramna Manakta Sangsindana authority na Miamda Tatana warning Tauri Highness Paus and Makatana Fondora Vidumia House going in the Paus Matanga Sinjarage Anabu pausing show the Mam update piece at a cana, Sinel Sigi Makedi Tamzari Duga, Patoksa keep the Sokibalan keep a care yours, Mamma Pigany, and thank you.